Loktak pata luna yadaba MAONGDA electric current Sijinaduna nga Pharamba Meeoi ngarang numidang All THANGA People's Organization ATPO AMASUNG All THANGA MEIRA PAIBI APUNBA lupki members Singna Pharaba Matung police ta Sinakhre. Thaudok adugi matangda ATPO na thadorakpa pau amana hai THANGA Assembly Constituency ki manung chanba Loktak pat ki mafam singda electric current Sijinaduna nga fadanaba hanjin khanghanduna lakpani. Athingba sigi mayokta ngarang numidang pung 10:30 tarakpa duwaida electric current Sijinaduna nga Pharamba komlakhong maikaidagi Meeoi ATPO amasung MEIRA PAIBI gi ima ibal singna faba ngamkhe. Pharaba Meeoi sing adudi komlakhong leirak manungdagi magak mayum khomei chahi 55 apokpa MD Ibocha Magak mayum Nawaz Khan Chehi Kun apokpa MD Khomei, Magak mayum Ayadin Chehi Kun Mapan apokpa MD Iboyai, MD Safilia Chehi Kun Tramatoi apokpa MD Iboyai Amadi, MD Hapaudin Chehi Nifumatoi apokpa MD Nahamukawi. Makoi taruki mathakta logi oiba thabak thauram sing lokhat nabaki damak Kaibul Lamjau Police Station gi OC da Sinakhre. Asigumba luna yadaba MAONGDA nga faba amade Kaibul Lamjau National Park ta leiriba sangai na chingba hatpagi thabak sing makhata na tawbigano hairiba atingba sige mayokta thabak tawraklabadi maduda thorakpa afa fatta khudingmakki masa ngapigani afa fatta khudingmak masa gi oigadabani haina pau asna makhatari